Maheiroi sing promotion Pikhre Association Manipur Laingak amadi Education Department ki order matungin na Manipur da laiba private school khudingmag academic session 2021 gi oina class 1 dagi 8 fauba na online class sathaduna amadi class 9 dagi 12 fauba physical class sathaduna syllabus loikhibaga loinana class khudingmag ki final exam online amadi physical exam pangthokuna Maheiroi sing the progress report card piduna Mathang session 2022 की ओइना higher class तंबा याबगी promotion Pikhre हाइना All Manipur Recognized Private School Welfare Association Manipur na thadorokpa cherola mana haide cherola sin hai mamangi academic session 2021 loidaba maramna anauba academic session gi oina class 1 dagi 10 phawbagi anauba admission process school singna hauduna thenglabada March ki ahanba chayol phawbagi manungda loisinbiyo Maheiroi singi mama mapa singnasu support tawbiyo tawbadabu school singi anauba session hobagi matamdi school singna Manipur laingak amadi education department ki order gi matungin na induna chatbiyo matam sangna covid-19 gi saitheng na awaba mayok na riba Maheiroi amadi mama mapa singi awaba yangbiduna school singna handaki chahi gi oina admission fee gi chang hanadagi hengat pidana ba association na appeal tawrakle Laingak na Manipur dagi disturbed area status lokthokpa ngamme mane Manipur Human Rights Commission na sinduna ngasi consultation on prospect of peace and withdrawal of the disturbed area under afaspa haibasigi matangda thauramama hotel classic grande ge imperial hall da pangthokre thauramasi da saruk yakiba Manipur Human Rights Commission gi chairperson khaidem mani na hai Manipur dagi disturbed area status lokthokpasi Manipur laingak na ngamme masigi matangda miyam na ikhang khangna dabagum tawwe laingak asina hairurabasu center gi wata drabadi yade hai state tagi disturbed area lokthok ke hairabadi laingak aduna cabinet miphamama phamlaga lokthok kadavane disturbed area status Manipur da chalairakpa si chahi nifugani thoi surakle masi sangna tawba chumloi tha taruk ki oina tawgadabani haina Supreme Court na haide Manipur laingak bureaucrat officer na December 9 da thokpani haiba se order asida aranba kaya marum yaure tha taruk tawgadaba disturbed area status chahi ama tawri haikhe haujiki leriba phiba masidade state sidagi disturbed area status lokthokpa ngamloi maramde masi leitragade laingak semba yadabadawna khalle maram aduna Manipur Human Rights Commission ga miyam ga loinaraga masi lokthokhanana ba taksin gadabane ain ngak tabasu yaroi aduna afaspa si insurgency ki problem yamna laibana lokthokpa ngamloi hairagadi insurgency problem loisinana ba political settlement ama tawba yadabra haibasigi matangni ngasigi thawram asida khannari basi haikhi hanadi sasan kirambane haujikti mi oina kirei laumi sing laumi oina lahinbiyo hana sasan kirambadu haujikti mi oina kirei laumi aikhoi laumi oina asum lahinbiyo haina Kisan Credit Card Holders Welfare Association na phongdorok le association asigi cherola manahai tha asigi taraga nipan ge ahingda sakhangda bamyoi singna khangabok maisnam laikai da leiba Laisram Naran Singh amadi khulakpam laikai da leiba Saikhom Yatra Singha ge laupham da atamnana lau sangam amarom hena alu amadi Hawai Rasma phoidatlaga mang takhalambasidi rajniti gi migyeng male phatte haire India amadi Manipur laingak na lau singu henna phagathanabagi damak makhal makha kaya gi thabak scheme paikhat le mayam dugi manung dagi khudam amatang laukhatlabada kumja 2020 ge December gi chaichat taraga taretta Minister of Agriculture and Farmer Welfare Government of India na laumi miyam da piba vasan sithina mayek sengna takli haibasi mipum khuding na khangnaraba wafam ni haire aikoi gi iramdam khangabok asi Thobal Turel amadi Wangjing Turel anigi marakta laiba double cropping tawba yaba labuk lamhang ne kumja 2018 dage double cropping gi damak chen chonglakpane kumsi chahi 2022 asida election na maram oiduna lau subagi mahutta ningtham mahi marong haibade alu hawai kobi amadi hangamna singbana hena maru oina thanai haire aroi bada tabiri bapum namakpu thagatjari